Arambai News Guwahati da Maite Longi Pau Tabri Singbu Ihan Handu Maktada Chingangbam Susitra Nina Kurumjari Housing a Sigi Samlapa Maruba Pau Sing Lobirasi Hadaga Samgi Mazulida hi Laksin Bagi Libak Tiba Todok the Tiba Pangdana Lekiba Mui Anigi Manungda Indresor Boragi Hakchang Bishanat Ghatagi Nasi Pankre Hariba Mapamasi Todok Topamadudagi Brahmaputragi downstream da kilometer Chamamuk Lapna Laiba Mapamni Mahaki Welete Yaramba Chechang Loidana Siramba Kudoptagi Maki Hakchangni Habasi Kangwangam Lakibane Now Waisagi Rampur the Labor Imungi Muising Tenatana Kunja Sing Maki Hakchang Ubuda Tentana Ki Nakalamaromda Numid Adudagi Tiva Pangdana Larakiba Dr. Bikramjit Baruwadi Hogzik Pauba Dumak Tiva Pangdana Lady Panbayai Tamtiraba Todo Sida Lakidaba Singi Manungda Ahanba Oibi Kolitski Oza Parimita Daski Mingda Ningsing Kubam Ama Saragani Haina Union Minister Sarvanan Sonowalna Lautokre Loinana Assamgi CM Himanta Biswa Sarmana order Tokiba Matungina Jahi Amamuk Tingduna Lerek Labagi Matung Ngasidagi Hona Majulida Ropex Jahas Chen Bahukre Hogziga Samda Tengnariba Manipuri Longi issue Kayagi Matangda Amsu Amadi Rural Development Associations Club na Punas Kusam Naduna Ngasi Lakipur Kendragi Manungchana Polar Bonda Public Meeting Ama Pangthokre Amsugi General Secretary Kabarbam Bikramjit Mairagi Luchingbi Ima Beni RDA Club ki President Thokchom Jugindrona Daistafam ki Loinana RDA gi Secretary Jiten Maisnam Mairapaibi Ima Kaya Amadina Harol Kyanasu issue Sigi Matangda Wakhalon Kya Phongdoki Lenga ki job recruitment singda Assamese Boro amsung Bengali loan gi language criteria leiba sida Manipuri loan su yauhangadabani amadi Manipuri loan bu associate official language ohengadabani haibagi dabi phangdriba fawba wakat khungjang sing changsinba hainasu ngasi phamkiba mifamna warep lauki Assam Manipuri Sahitya Parishad Hailakandi District Committee na Sinduna Indramani Public High School da Lakliba Assam TET Examination gi damak Hailakandi amadi Karimganj District ki oiba apunba coaching gi thorom pangthokre thorom asida Headmaster Indramani Public High School Konsam Surjit Singh na mifamapu Parishad Central Committee Vice President Koijam Sopon Chief Guest Loinana Lukram Kali Mohan Singh School Asiki Potharaba Headmaster Chandrasekhar Singh Potharaba Headmaster Sanarai Mitei Higher Secondary Rajkumar Singh Umakanta Singh Ranjana Sharma Mera Khombi Singh Haribabu Singh na Chingbana Daisafam ki Loinana Konsam Robindra Singh Secretary Parishad Hailakandi na Thagat Warol Thamki Oza Kali Mohan na Satra Satri Singh da Pungama Hena class lauki Lakipur ki MLA Kaushik Rai na mahaki website ama hangdokre Lakipur Development Block Community Hall Pulertol da pangthokiba www.kaushikrai.mla Assam ko ba website hangdokpi thormasida Lakipur ki SDO Ruth Laina Thangna mifamapu amasung Assam University ki Vice Chancellor Professor Dilip Kumar Nathna athoiba atithi oina wangangki thormasida MLA Kaushik Rai na wahogdok amadi taramna opagi warol thamki Assam Hozagi Manung Chana Amtola Khungangi Nat Sankritangi Saknaraba Guru Nauribam Chandranuna Ngarang Irai Numit Manung Matam Chadana Laikidabada Thamoi Shokna Nungaitaba Phongdok Pagaloinana Imungi Awabadasu Saruk Yazari Hairakli Oza Sigi Masagi Chahi Humbudrani Pansu Kre English Singani Amada Manipuri Sahitya Parishad Imphal na piba Ngariambam Rupanan Sanagi Medal Pangkraba Saknaraba Guru Asina Laikidabasi Manipuri Kunai Yoina Yamnamak Achoba Mangzaba Amani Haina Aiba Assam Hozagi Media Secretary Thangzam Birendrana Thadorok Pachirol Amana Makhatana Khangalakli Ngarang Manipuri Yuari Macha Silup India Naharol Korirol Silup Assam Amasung Manipuri Sahitya Parishad Assamgi Jila Committee na Puna Sinduna Handakta Laikidraba Kasar Moinar Bongi Nitya Guru Seram Rajendra Manipur Imphal-gi Saknaraba Aiba Academy Awardee Raghu Laisang Them amasung Manipuri Literary Society Assam-gi Founder General Secretary Professor Thangzam Paulen na khanghodana laikidabada awaba phongdokpagi mifam ama ingudam binod na mifam mapuoiduna Korirol Sangle Lakipur da pangthokre Saknaraba miyoi asigi maramda Khaidem Kanta Thokchom Biswanath Yumnam Nadia Chan Professor Ngangom Basanta Kumar amasung Thokchom Nalini Kumar na wangangki Laikidaba Singi Thawaina Laramlenda Ingna Chikna Lairunaba Mifam Asina Thongni Jaki Electricity ki tongan baloisang ki employee singna taret suba pe pigadabani haiduna changchilakiba strike marilenaba authority ga JSC ki luchingba singa ngarang numidang
ꯑꯊꯦꯡꯕꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯅꯔꯕꯁꯨ ꯆꯠꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤಎಂ ꯑꯦꯟ ꯕꯤꯔꯦꯟꯅ ꯄꯥꯡꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯖꯦꯑꯦꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ ꯉꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯔꯤꯔꯛ ꯁꯨꯕ ꯔꯥꯁꯇ꯭ꯔꯤꯌ ꯄꯣषꯟ ꯃꯥꯍꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ngasi khunai chanarolda leiramba akhuba miyeng kharada anouba achouba ahongba ma purakladuna Bishnupurgi DC Krishna Kumarna district asigi transgender miyoi anida first gender certificate amasung identity card pikre transgender persons protection of rights rules inglisingani kungi rule mangagi makhada yauriba provision singda miyeng thamlaga certificate singasi pikibani haina DC asina phongdorakhi All Jiribam Road Transport Drivers Union na sinlangduna Jiribam Railway Station da pangthokiba press meet amada Jiribam gi FCI digi Chenglot Imphal gi damak puduna chatliba Jiribam Imphal lambi asi asuki matik phatre NHIDCL gi maru makok oibasing dasu aiba wakat na chingba kyarak hanna pishinkrabani adubu kanadre hairi Manipur lengak na lambi sembagi thodang NHIDCL da sinakhiba maramna chatliba tha asigi kunmanga fawgi manungda Manipur lengak na lambi asi semjin bidrabadi numit asigi habadi tang kunmanga gi matungdagi steering thadoklagani haina union asigi president Tomba Babuna permission da phongdorakli Jiribam district ki Tumno Pokpi IB Lekai gi Yumnak Manga ngasi Sanamahi Lining Loop Mitei Ina Thogwalda Mingkhei Loduna Ipanat Mapunat Hanjin Kre Thoromasida Ngamthang Luching Purel Hamom Dhoni Meiteina Asumna Hanjilak Pasida Matam Sangna Mapugi Thogwal Toba Ngamba Oibiu Harakli Yengkhom Prem Chandragi Sangai the Pangtukiba Thoromasida Thongnauzam Kumbaluang Mutum Hemanta Mangang Sanasam Lalmani Mangang Laima Pokpam Punsiba Mitina Chingba Kanaba Thoburel Singna Sarugyaki Manipuri Saite the Yamna Thona Pana Larikaya Iduna Ponglamba Madi Manakaya Pankrava Saknaraba Iba Ragule Sang Temna Lakidavada Naharol Saite Premis Samitina Atuba Mipama Pamduna Awaba Pongdo Kre Samitigi President El Upendra Sarmanami Pama Poiduna Pangtukiba Mipamasida Aiba Sina Lakidavasi Lamdamasiga Chow Mangzaba Ama Aiba Singi Marakta Oihore Haiki Samiti asigi Inglisingamaga Chamapan Marfutara Taruktagina Marfutarani Panda General Secretary Oiramduna Tabak Thorom Kya Toramba Mioini Hainasu Site Amadi Achoba Site the Kudol Tamlamba Masak Naraba Mishak Amani Haina General Secretary AC Netrozitna Tadorok Pachirul Asida Makatana Palakli Malaziri Pamna Sinduna Chahi Kudingi July Thadagi Hokiba Tha Kudingi Tongan but Tim Piduna Sereng Saidanabagi August Hagi Imarol Bunungshi Java Amadi Saitaba Timda Tejumani Kaisamgi Ichel Duda Tinjanaba Hainaming Tonba Sereng Aduna Ahenba Oire Haina Mala Jirigi General Secretary na Thadorok Pachirol Amana Pongdorakli Aiba Tejumani Kaisam Kasar Sonai Chingdong Lekai Degini Jiribam dagi Imphal Phawa chaliba National Highway number Kuntratret lambi asi 2 lane onthokpagi land compensation hojik janariba lamgi mamalda pibinaba National Highway Kuntratret road expansion affected land owners association Jiribam gi president M Hari Kumar Singh na ngasi permission da phongdokre Hadak Jahi Class 10 examination the pastor of Pamahiroi Shingi Masing Yaman Badagi, Jiribam Higher Secondary School the Namak admission Tobangam the Bamaramna, Mahiroi Chanirom, admission Fangdana Lera Kibabo, MSF Jiribam na Haizabadagi, MFIC Vice Chairman K. Sarat Kumar na Marilinaba Authority Sing the Haizadana, Mahiroi Shing admission Pangan Bagidamag, MSF Jiribam na Education Minister K. Sarat Kumar Amadi Atay Marilinaba Authority Singa Authorities sing the Towimal Kangba Uchari Haina President Atong Razib Maitina Thadorok Pachirol Amana Kangalakli Gujarat ki CM PJ Rupani ngasi pham thadokre Prime Minister Narendra Modi ga video conferencing ki kuthang da wari sanaraba matung Rupani na mahaki resignation letter governor da kusinaki panwayai Gujarat ki assembly mikhal tha taru tha khara khaktam ngaraklaba matam asida khanghodana Rupani na pham thadokkiba si BJP gi karamba lal longno Kangbangam Aroy Badangasi Tentak Pamaroy Pao Kara
India gi state singi manungda COVID vaccine gi ahanba dose mapung phana chama kapthokpa state Gawana oikre. Meghalaya gi CM oibaga loina na NPP gi national president oiba Conrad K Sangma Manipur Assembly Mikhal gi wa khana nabagi damak ngasi Imphal International Airport ta thungkre. Arunachal Pradesh ta National Highway number 13 gi Sagoli Sepa Road ki paring khil banakta hauzik sabagi thabak kana chathariba Belly Steel Bridge ngasi tektuna tarakre. Tokyo Olympics ta India gi amata ngarba gold medalist Neeraj Chopra na mama mapagi punsigi ahan boina flight ta ngasi tonghanduna Neeraj na matam sangna mangjarakpa mangphawna hankre hairi. Gaza Strip ki akoibada lariba Palestinian faction singna laiba mpham kayada Israel gi warplane singna ngasi bomb thadakre. High security jail dagi nanthokuna chen kiba Palestinian taruki manungda mari Israel police na muk phaba ngamkre. Taliban na laushin kraba matung Afghanistan gi micham imung kaya chara henbagi phibam lakadori haina WHO na hairakre. Morocco gi ningthauna billionaire Aziz Akhundazbu anuba prime minister oina khankre. 9/11 attack ki kun suba chahi gi thorobga iroidana Memorial Service America da pangthokre President Joe Biden su Srilanjali katki. Tha tarahumdoi charang naduna leklabagi matung Lebanon na anuba lenga kama laukthokre. Super Typhoon Chanthu North Philippines ki kangfal yorokrabagi matung Taipei tamna changsinkre. Taliban na laushin kraba matung Afghanistan dagi foreigners sing puba ani sub international charter flight ngasi Qatar da thungkre. Magi leibak sing na thamlamba athingba sing lokthokrabagi matung South America gi sanaroi sing European Premier League ta sanaba yaragani. Amadi haugiba pung kunmari asida USA da COVID ki anoba positive case lagamaga lising humbudrama thoigi mathakta phangkre aduga India dana lising kuntra humdoigi mathakta phangki. India da miyoi chahum subna nipan COVID number moiduna laikhide. Awanumpugi state singi manungdana Mizoram da chatret ka kunmanga, Meghalaya da chamaga kuntra nipan, Manipur da chaniga marfutrani thoi, amadi Assam da chamriga marfutra mapan COVID ki anoba positive case sing phangki. Assam da miyoi nipan, Mizoram da ahum, Meghalaya da taruk, amadi Manipur da ani laikhidabagi report su lakli. Ngasigo na di Arambai News Guwahati da Maitilon ki pau sandok chaba matang solution jabaga loinana tabiri basingbo amkaso hanna khurumjari.